ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯃꯩꯇꯩꯗ ꯀꯨꯀꯤꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯅ IPFMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯀ ꯄꯨꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯍꯥꯏꯅ BJPꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯣꯈꯥꯏ ꯂꯩꯔꯤꯕ BJP MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯤꯅꯤꯌꯔ MLA ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ KNA-Bni ꯆꯤꯡꯅꯕ 10 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁꯠ 3 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯃꯩꯇꯩꯗ ꯀꯨꯀꯤꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯅ IPFMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ 23 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 5ꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯅꯕ ꯆꯠꯄ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯂꯛꯀꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯉꯁꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯐꯣꯔꯝ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯕꯨꯂꯦꯇꯤꯟ ꯐꯣꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯨꯀꯤꯒꯤ ꯂꯨꯞ ꯑꯃꯅ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯐꯥꯎꯔꯒ ꯀꯨꯀꯤ ꯑꯦꯔꯤꯌꯥ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯨ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞꯅ ꯃꯄꯨ ꯁꯥꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯇꯥꯡꯈꯨꯜꯁꯤꯡꯅ ꯈꯨꯟꯗꯥꯕ ꯎꯈ꯭ꯔꯨꯜꯗ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯅ ꯆꯠꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ꯫ ꯀꯨꯀꯤꯅ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯕꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯆꯨꯝꯅꯒꯤ ꯋꯥꯍꯩꯒꯤ ꯂꯥꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯃꯩꯇꯩ ꯑꯃꯇꯪꯗ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯣꯔꯛꯄꯗꯨ ꯀꯨꯀꯤꯁꯤꯡꯅ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯆꯩꯊꯦꯡ ꯐꯪꯒꯅꯤ꯫ ꯃꯤꯇꯣꯞꯅ ꯑꯁꯨꯝꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯀꯤꯍꯜꯂꯛꯄ, ꯀꯔꯦꯝꯅꯔꯛꯄ, ꯂꯥꯟꯗꯥꯔꯛꯄꯁꯤ ꯊꯦꯡꯅꯅꯕ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯅꯥꯒꯥꯂꯦꯟꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯦꯜ ꯂꯤꯃꯥ ꯖꯥꯃꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯆꯩꯊꯦꯡ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯃꯤꯟꯅꯔꯦ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯆꯍꯤ 2 ꯍꯦꯟꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯆꯩꯊꯦꯡ ꯊꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯇꯣꯞꯅ ꯈꯨꯜꯂꯤꯡꯈ꯭ꯔꯦ꯫ ꯑꯁꯥꯝꯁꯨ ꯃꯤꯇꯣꯞꯅ ꯄꯨꯝꯅꯃꯛ ꯄꯥꯏꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗꯁꯨ ꯌꯦꯜꯍꯧꯃꯤꯁꯤꯡ ꯂꯩꯐꯝ ꯂꯩꯔꯛꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ DMUꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯥꯝꯕꯝ ꯅꯣꯅꯤ, ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ RK ꯕꯤꯖꯌꯂꯛꯁꯃꯤ, ꯑꯣꯜ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯐꯤꯜꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯁꯨꯔꯦꯟꯁ ꯔꯥꯏꯈꯥꯅꯆꯤꯡꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀ ꯄꯨꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯍꯥꯏꯅ BJPꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯔꯗ BJPꯒꯤ MLA ꯈꯔꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒ ꯄꯨꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯥꯎꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕꯁꯨ ꯈꯪꯍꯜꯂꯤ ꯍꯥꯏꯅ BJPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯗꯦꯕꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯒ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯂꯦꯡꯗꯅ ꯂꯩꯈꯤꯒꯅꯤ꯫ BJPꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯨꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯃꯁꯨꯡ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯄꯥꯎ ꯑꯃꯠꯇ ꯐꯣꯡꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯣꯈꯥꯏ ꯂꯩꯔꯤꯕ BJP MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯤꯅꯤꯌꯔ MLA ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯄ ꯊꯥ 4 ꯃꯄꯨꯡ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ BJP MLAꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯣꯈꯥꯏ ꯂꯩꯔꯤꯕ BJP MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯤꯅꯤꯌꯔ MLA ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯇꯦꯔꯥ ꯁꯥꯄꯝ ꯂꯩꯔꯛꯇ ꯂꯩꯕ ꯄꯥꯠꯁꯣꯏ AC ꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯀꯦꯕꯒꯤ ꯌꯨꯝꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯗ ꯂꯪꯊꯕꯥꯜ AC ꯒꯤ MLA ꯀꯔꯥꯝꯁ꯭ꯌꯥꯝꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLAꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯟꯅ ꯂꯩꯔꯝꯕ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N. ꯕꯤꯔꯦꯟꯕꯨ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯛꯈꯤꯕꯅꯤ꯫ PR ꯊꯝꯂꯕ ꯃꯇꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯔꯛꯄ ꯑꯣꯏꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯍꯥꯟꯅ ꯔꯨꯂꯤꯡꯗ ꯂꯩꯔꯝꯕ BJP ꯑꯃꯁꯨꯡ ꯑꯇꯩ MLAꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ꯫ KNA-Bni ꯆꯤꯡꯅꯕ 10 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯀꯨꯀꯤ ꯂꯥꯜꯍꯧ ꯂꯨꯞ KNA-B ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯂꯥꯜꯍꯧꯕ 10 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 62ꯒ ꯇꯥꯏꯅꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯟꯒꯤ ꯈꯦꯟꯖꯣꯏ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯗꯤꯃꯥꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯌꯨꯅꯤꯠ ꯑꯃꯅ
Counter insurgency operation chatharingay manungda mafam aduda leiramba Kuki National Army Burma KNAB gi lanmisingna Assam Riffles ki maikai tamna nongmai kapsinduna landarakpadagi Assam Riffles ki kangbuna su handuna maikai animak akanma maongda Khut thoknaki. Khut Thoknaba aduda KNAB gi lanmi tara hatkibaga loyana khulai kaya su fagat pangamki hairi. Marak asida Indian Army gi Eastern Commander na mahaki social media X ta thagalakiba post amada thodok adu chumle haina phongdorakpaga loyana thodok thokfamda makhatana local police yauna combined team na search operation chathari haina su phongdorakli. Pakistan da base tawba terrorist ahum hatkibaga loyana khulai kaya phagat pangamkhre. Ngasisu Bharat ki lanmi singna Jammu and Kashmir gi Pulwama da chathakiba operation da Pakistan da base tawba terror outfit Jaish-e Mohammed ki lanmi ahum hatkibaga loyana khulai sing phagat pangamli hairi. Pawasna hai ngasi ayuk Bharat ki lanmi singna South Kashmir district Taral area gi Nader da operation chathaba matamda Khut Thoknaba gi thodok adu thokhibani. Khut Thoknaba adu da Bharat ki lanmi singna Jaish-e Mohammed ki lalhauba ahum hatki. Leikhidraba lalhauba sing adu Asif Ahmad Sheikh, Amir Nazir Wani amadi Yawar Ahmadabad kawi haiba masak maming khangba ngamkhre. Inspector General of Police VK Birdina phongdorakibada terrorist singna chathakiba Pahalgam terror attack adugi matungda haujiksu thizinbagi thabak leptuna chathari. Thizinbagi saruk amu oina ngasi chathakiba operation da terrorist ahum adu hatpangamkhibani. Ngasigi thodok asna India amadi Pakistan lebak ani gi chatnariba ceasefire chatnakraba matung Jammu and Kashmir da thokpa anirak suba encounter gi thodok ni haike. Panbe yabadi haukiba leba popo numitasu Kashmir gi Sopian district da Bharat ki lanmi singna chathakiba operation da Laskar